ngasi numida wairam phongkiba pandam pausi maruibi i pausing miyamda thamjagi hanbada Ajay Kumar Bala Manipur gi governor oine hek wasak lokhibi irangsigi matangda army ki makok thongbasing unaba khre Union Home Secretary oine sahi manga mapung phanaba thabak puramlaba kumza English singa samapan ga marfu ga marigi Assam amasu Meghalaya Kedar gi IAS officer Ajay Kumar Bala Manipur gi taragatre sub governor oine ngasi wasak lokduna thabak pu bawkhre Magna wasak loraba matung ihan hanbo ina irang sigi matangda army gi makok thongbasing kauduna unabawkhre Assam gi governor oiriba Lakshman Prasad Acharyana Manipur gi governor in charge oina purambadi gi Ajay Kumar Balabo Manipur gi mapung phaba governor amo oina leba asigi president Draupadi Murmu hablakibani Imphal da leiba Rajbhavan gi darbar hall ngasi pangthokiba singlem laba thorama madhai High Court of Manipur gi Chief Justice D. Krishna Kumar Ajay Kumar Balabo Manipur gi governor oina wasakloki wasaklobi gi thoramadu Chief Minister Nongthoma Beren Manipur Legislative Assembly gi Speaker T.S. Haitrapatha Minister Singh Hanagi Chief Minister Singh Radha Binod Koizam amasum Okram Ebobi MLA Singh Secretary Security Advisor DGP Loidana Civil amasum Police ki makok thongbo official Singh Sarvyaki wasak loraba matung Governor Ajay Kumar Balana Manipur Rifles amasum India Reserve Battalion ki personal singna piba Rashtriya Salute okpaga loidana Guard of Honor yengsinki Ajay Kumar Bala kumza English singaniga taraga mapandagi kumza English singaniga kunga marigi August kunga nitoi fauba Union Home Secretary oiduna sahi manga mapung phana phammasibu puba misak leba asigi ahanba mahangna anisubani Magna Home Secretary oiringai matam leba asigi oina purakhiba ahongba khara palabadi kumza English singaniga taraga mapana Jammu and Kashmir gi special status lauthoki simaktada Citizenship Amendment Act CAA gi mayokta levaksin batungna satharakiba protest magna ningthina manage toki India COVID-19 pandemic thengnana buhonabada magna state lengak singa kusamnaduna asobu thodang loki loidana Delhi da satakiba farmer protest amadi Manipur conflict na oirakpa security gi singna bakaya magna handle toki Ajay Kumar Bala na Manipur gi governor oina thabak hekbu bahoga ngasinung tulpung ohum tabada 3 corps gi GOC Lieutenant General Abhijit Penderkar na lusingba military gi makok thongbo officer singna Rajbhavan na governor go naki unabadu da army gi makok thongbo officer singi makedigi Manipur hauzik oiriba security gi fibam gi matang na pawdam khiloinana state gi border area sing yauna mafam kyara security personnel sing thamduna ngak sienbe gi lakoliba thabak thoram singi matang na su governor da marik sumna khangan kheri amaramdana Kangpokpi district headquarter da yamna sauna irang thukli district adu gi law and order ngak liba police amadi atopa security force singda khongjang changsiliba sing akan mamong na muknaduna security personnel sing asu open yaw rehari thajabi yaba pawgi likhun kharana mukna badura Kangpokpi district SP su asu open nang rehari social media sing viral oiriba video footage kharada di mukna badura kokila lawbu oigani thajaba camouflage lanfi setpa kulai matik sana paiba mioi kya su khongjang dura phone na yaw thingari Kangpokpi district ki Longtin subdivision ki manungsanba Saibol Kulda Central Forcing thamjanba yaro haiduna matam kaktab economic blockade chathari benhaina su paw mana makhatari makasa tharak poina social media site weriba Facebook da Robin manga khwerapam na phungdor puwa phum khara memna thamjari Koki narco terrorist amadi illegal immigrants singna punna Kangpokpi ki DC amadi SP office ta automatic nungmai yauna chathaba akanba attack ta kok ta soklaba KPI gi SP Manoj Pravakar atuba matamda fogalakpu oiresanu haina tippunamaki mut sinjaraga isoda khuramjari state ki law and order da phongna singnariba koki singadubu law gi matungina athupa akanba action lokhatpituna arrest tobina bahjari no one is above the law have wafamju phongdorakli amaramdana JC da CM sum bomb thamnamba mari leina de KCP MFL Barat lenga ki polisi amu oina narco terrorist ko kising season aduna ngasi mak aikoi gi misa miyam na satharak liba proxy war gi khuzul thorang gi manung sana 57 Mountain Division gi Garrison Manungda Manipur Rifles amasung India Reserve Battalion ki personal singna piba Rashtriya Salute okpaga loidana Civil amasung Police ki makok thongbo official singna Sarvyaki wasak loraba matung Governor Ajay Kumar Bala na Manipur Rifles amasung India Reserve Battalion ki makok thongbo officer singna garrison manungda mangkraba Imphal West ki loitang khunau gi Laisram Kamal babuni KCP ki secretary in charge information and publicity na thadorak pasyolamada Laisram Kamal babu hariba miwesi hauki sahi gi November 15 da 57 Mountain Division gi
garrison manungda sangkhibadagi masathiba khangdabani Indian Army na makhoigi garrison manungda mafam maram khangandana Kamal Babu manghankhibaga mari leidana haurakliba leibaki irang asibu nemkhre haibi yadri asiguma sera sida Kamal Babu gi Joint Action Committee JAC da JAC muthalaga anaubu JAC ama semgadabani Tikadar amadi contractor amata yaubu yaroi haibina singba wai kya thaba si amadi bom thamlamle haina pauksi amadi electronic media singda phongnarakpa thengnari Kamal Babu gi JAC da kian khanganbagi wahi wata thaba si piramba amadi bom thamlambagi waphamasiga Kangleipak Communist Party KCP amasu masigi lanmi sanglup miyamgi phingang lanmi MFL ga karigum hiram amatada mari lenadi haina aina thinkraba lup asigi secretary in charge information and publicity na khuyek pi duna thadorakpa chirol amada makhata na phongdorakli amaromdana irang sida sugi ground rule thugai duna kuki militants in hakthengna yoksili NIA English ngani ga kungo homdogi me humdiki Manipur thokliba irang asida government ga khuyek pinariba suspension of operation sugi ground rules in thugaiduna hakthingni yoksinduna hena violent oiba irang ama ohenduna lakli haina special court national investigation agency NIA da pikhatliba report amada mayek sengna palli haina national media singda report tawri Court asida NIA na sil cover tawduna pen drive ki kuthangna pikhalakhiba report kupna yenglaba matungda NIA gi investigation aduda KNFP gi samlappa wari yawu thengnakhi NIA gi report matungina KNFP haibisi Kuki National Front President haibini front asi English ngamaga samapan ga marfu tareta semkhibani aduga English ngamaga samapan ga mawdraga marida front asi faction thoktuna SK Kebzen Rusingba Kuki National Front's Military Council KNFMC amadi ST Thangboy Kebzen Rusingba Kuki National Front President KNFP haina haidi Hariba front asigi makhada hauzik masing yamlaba front linkhatuna operate tawri masigi mathakta KNF asi government ka khuyek pinariba suspension of operations through the yauriba militant group amani ta sengnama ki de su yauriba KNF ki cadre sing makhoi gi designated camp sing da laigadabani duga makhoina pairamba kuchu khulai sing makhoi gi store da solun sing duna thamgadabani haina ground rule asi da mayek sing yauri National Investigation Team NIA Manipur thokliba irang asiga mari leinana agency asina akhanaba case khara paidura thijinbising gi marakta mamang sei gi November 13 da Jiribam gi Borobekra sub division gi manung sanba Karong da CRPF ta attack tokiba case ka mari leinana YouTube ta viral oikiba video masana masabu Kuki militant amagi commander ne ma ki cadre singna CRPF ta attack satakhibani haina claim torokhiba video sibu evidence oina NIA special NIA court thangalakhiba evidence asi court asina accept tawkhreidi NIA court asita pikhalakhiba video evidence amadi aiba report aduda ST thang boy kipzena lusingma Kuki militant group Kuki National Front President KNFPSC government na taunariba su violate tawrabra haibigi signaba lai haina pale haidi NIA gi report aduna makhata na hai Manipur thoklibi rang asigi mari leina mamang sei gi November 13 da Jiribam gi Borobekra subdim gi manung sanba Karong da Kuki militant singna mite gi yum kai kaya mai tharaba matung anga uhum yauna nupi ahum phadun pukraga tamthina hatoklaga hondorakhiba CRPF camp de attack toraba matung Kuki militant tara encounter sikiba amadi thaudo sigi mathangi numita Imphal West ki Kauktruk amasung Kangsup singkhong da tariba mitei khulsung Kuki militant sin attack tawduna misamani asu apanangan khiba thaudok sing sigi case sing si NIA na paidun investigation sataba hokrabani haidi amaromdana Heroin number 4 season number nahakya KCP PWGM's unification ga wakal taminakre KCP PWG gi anti drug task force na mayai ka nisa heroin number 4 season aba kuntragatre Thawal district ki Usoipokpi gi fogatuna puna wakal taminakre KCP PWG na thadorok pasiyola manahai naha oiriba tungi yumbodel kya drug ki ipak ta irak naduna lamdam asibu maham tarakliba miyoi singi lepham oirakliba si aikoina khangna satpagi tangai fadabalai maram asina drug ta lasuraba naha kya kalho baibisi KCP PWG gi tawfodraba thawdangni makata na lup asina miyam ga loinana drug ta lasuraba sing kanwegi thabak paikhatpada miyam na sumating pangbiyu haina sirola duna makhata rakli ado tendak na sumna miyam na thamjaram gi duga hausiku ina di miyam paus matang se lusinjarage masum miyam puna no update ngaminasi